ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯑꯁꯣꯟꯕ ꯊꯃꯣꯏ ꯄꯥꯟꯕ ꯃꯤꯒꯤ ꯅꯠꯇꯦ, ꯃꯁꯤ ꯐꯅꯤꯡꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯅꯤ꯫ ꯅꯪꯅ ꯈꯪꯗꯗꯅ ꯇꯧꯔꯤꯕꯅꯤ, ꯑꯩ ꯈꯪꯉꯦ꯫ ꯑꯩ ꯑꯗꯨꯝꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯌꯦꯛꯄ ꯂꯩꯔꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗꯣ ꯇꯨꯀꯠꯆꯔꯝꯃꯤ, ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯝꯂꯝꯃꯤ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯝꯃꯤ, ꯑꯩ ꯄꯨꯛꯅꯤꯡ ꯁꯣꯛꯂꯝꯃꯤ, ꯑꯩ ꯄꯨꯛꯅꯤꯡ ꯍꯟꯊꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯍꯤꯡꯕꯗꯣ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯐꯒꯠꯀꯦ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯋꯥꯅ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯑꯩ ꯐꯒꯠꯂꯛꯇꯕ ꯌꯥꯗꯦ, ꯑꯩꯁꯦ ꯄꯨꯔꯥ ꯇꯣꯞ ꯇꯣꯞꯄꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯗ꯭ꯔꯦ, ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯇꯧꯗ꯭ꯔꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯕꯒꯦ? ꯏꯁ꯭ꯋꯔ ꯍꯤꯡꯂꯤ, ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯃꯔꯨ ꯍꯨꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯥꯎ, ꯃꯗꯨꯅ ꯅꯁꯥ ꯅꯊꯟꯇꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯑꯗꯨꯗꯒꯤ ꯁꯣꯏꯗꯅ ꯍꯦꯟꯒꯅꯤ꯫ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯒꯤ ꯊꯣꯔꯛꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧ, ꯅꯠꯇ꯭ꯔꯒ ꯅꯊꯟꯇ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯖꯧ꯫ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯁꯤꯟꯅꯊꯣꯛꯎ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯗꯨꯅ ꯃꯔꯨ ꯂꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯒꯦ ꯌꯥꯎꯅ ꯃꯔꯨ ꯍꯨꯜꯂꯨ꯫ ꯒꯂꯥꯇꯤꯌꯥ 3:9-10 ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯅ ꯑꯐꯕ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯍꯟꯊꯒꯅꯨ, ꯑꯩꯈꯣꯏꯅ ꯆꯣꯛꯊꯗ꯭ꯔꯒꯗꯤ ꯑꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯍꯩ ꯂꯣꯛꯀꯅꯤ꯫ ꯀꯣꯟꯅꯕ ꯇꯥꯟꯖꯥ ꯆꯥꯕ, ꯇꯣꯡꯖꯒꯗꯕ ꯑꯗꯨꯈꯛꯇꯗꯪ ꯊꯤꯕ ꯅꯠꯇ꯭ꯔꯗꯨꯅ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯉꯩꯗ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯔꯣꯏꯕꯒꯤ ꯄꯔꯥꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯣꯡꯍꯜꯂꯤꯕ ꯑꯁꯦ꯫ ꯃꯔꯨ ꯑꯣꯏꯅ ꯊꯥꯖꯕꯗ ꯏꯃꯨꯡ ꯑꯣꯏꯔꯤꯕꯁꯤꯡꯗ ꯑꯐꯕ ꯇꯧꯁꯤ꯫ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯃꯤ ꯃꯁꯦꯟ ꯋꯥꯈꯜꯗ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯅ ꯍꯥꯏꯔꯤꯕꯗꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯐꯝꯊꯗꯨꯅ, ꯐꯔꯦ, ꯑꯩꯅ ꯇꯧꯕ ꯌꯥꯕ ꯑꯁꯤ ꯂꯩ, ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯩꯇꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯇꯥꯡꯗꯇ ꯈꯟꯕ ꯌꯥꯏ, ꯑꯩꯅ ꯀꯔꯤ ꯄꯥꯝꯕ, ꯑꯩꯅ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯕ, ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯍꯟꯅꯤꯡꯂꯛꯄ, ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯈꯤꯕ, ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯑꯇꯣꯞꯄꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯒꯗꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ, ꯈꯟꯒꯦ ꯌꯥꯎꯅ ꯈꯟꯗꯨꯅ ꯂꯩꯕ ꯍꯥꯏꯅ ꯈꯟꯕ ꯌꯥꯏ꯫ ꯑꯩꯗꯤ ꯑꯀꯣꯟꯕꯒꯤ ꯁꯔꯨꯛ ꯑꯁꯦ ꯑꯣꯏꯅ ꯈꯟꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯁꯤꯡ ꯂꯣꯏꯅ ꯈꯪꯂꯝꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯪꯅ ꯊꯧꯒꯠꯄꯤꯕ ꯌꯥꯒꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯪꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯍꯟꯕꯤꯕ ꯌꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯒꯅ ꯆꯠꯂꯣ, ꯑꯗꯨꯒ ꯀꯅꯥꯅꯣ ꯊꯤꯔꯨꯆꯣ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯅꯅꯕ ꯅꯪꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯋꯥꯕ ꯁꯛꯂꯣꯟ ꯄꯨꯔꯤꯕꯁꯤꯡ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯌꯥꯒꯅꯤ꯫ ꯑꯍꯥꯟꯕ ꯊꯦꯁꯥꯂꯣꯅꯤꯌꯥꯒꯤ 5:15 ꯌꯦꯡꯉꯨ, ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯐꯠꯇꯕ ꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯦ ꯍꯥꯏꯔꯒ ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ, ꯉꯥꯛꯄꯤꯒꯗꯕꯅꯤ꯫ ꯃꯁꯤꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯕꯗꯨ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯕꯣꯔ ꯄꯤꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯩꯒꯅꯤ, ꯇꯧꯗ꯭ꯔꯒꯗꯤ ꯃꯗꯨ ꯍꯛꯆꯥꯡꯗ ꯆꯠꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯇꯣꯞꯄꯗ ꯀꯔꯝꯅ ꯕꯣꯔ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯜꯂꯛꯇ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯍꯟꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯊꯥꯛ ꯍꯟꯊꯗꯕ ꯑꯗꯨꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯐꯠꯇꯕ ꯍꯟꯗꯅꯕ ꯆꯦꯛꯁꯤꯜꯂꯨ, ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏ ꯅꯁꯦꯜꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯑꯐꯕ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯅꯪꯒꯤ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜ ꯑꯃ ꯂꯩꯔꯒꯗꯤ ꯇꯧꯅꯕ ꯑꯃꯗꯤ ꯍꯣꯠꯅꯧ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯣꯔꯣꯛ ꯀꯣꯏꯅ ꯆꯦꯛꯁꯤꯜꯂꯨ, ꯃꯔꯝꯗꯤ
ꯍꯣꯠꯅꯧ ꯍꯥꯏꯕꯗꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯅꯤ, ꯅꯪꯒꯤ ꯉꯝꯖꯕ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯄ ꯀꯥꯟꯗ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯗꯨꯕꯨꯅꯤ, ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕ ꯇꯧꯕꯅꯅꯤ꯫ ꯑꯩꯅ ꯊꯥꯖꯕꯗ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯑꯩꯈꯣꯏꯗ ꯇꯧꯕ ꯉꯝꯗꯕ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯧꯑꯣꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯧꯅꯤꯡꯗꯕꯒꯤ ꯑꯃꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯅꯤꯡꯗꯕꯒꯤꯅꯤ꯫ ꯑꯩꯁꯤ ꯂꯥꯟꯅ ꯌꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯐꯠꯇꯕ ꯇꯧꯏ, ꯑꯩꯕꯨ ꯅꯝꯐꯨꯗ ꯅꯩꯍꯠꯄꯤꯈꯤꯕ ꯑꯗꯨꯅ ꯃꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯔꯛꯏ, ꯑꯩꯕꯨ ꯅꯝꯍꯥꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯕꯗꯤ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯨꯝ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯂꯦꯞꯄ ꯇꯥꯈꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯑꯁꯨꯝ ꯍꯥꯏꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯔꯝ ꯑꯣꯏꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡꯃꯛ ꯇꯣꯛꯄ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯈꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯐꯕ ꯇꯧꯅꯅꯕ ꯍꯦꯛ ꯎꯠꯄ ꯃꯤꯠꯀꯨꯞ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯣ ꯍꯦꯛꯇ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯆꯞ ꯃꯥꯟꯅꯅ ꯆꯤꯡꯁꯤꯡ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯂꯤ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯩꯅꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯊꯦꯡꯅꯩ꯫ ꯏꯁ꯭ꯋꯔꯅ ꯆꯨꯝꯃꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ, ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯅꯪꯅ ꯅꯊꯟꯇ ꯅꯨꯡꯉꯥꯏꯖꯕꯗꯣ ꯇꯣꯛꯎ, ꯃꯗꯨꯗꯒꯤ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯖꯕ ꯑꯗꯣ ꯇꯧꯈꯤꯗꯦ꯫ ꯃꯗꯨꯕꯨ ꯃꯗꯨ ꯍꯦꯛꯇ ꯑꯣꯏꯕꯗꯤ ꯅꯠꯇꯦ, ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯅ ꯏꯟꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯨꯝ ꯂꯩꯒꯅꯤ, ꯃꯥꯏ ꯍꯦꯛꯇ ꯄꯥꯛꯄ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯛꯇ ꯇꯧꯕꯗꯣ ꯅꯠꯇꯦ꯫ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯉꯥꯏꯔꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔꯅ ꯅꯪ ꯑꯣꯏꯅ ꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯪꯒꯤ ꯅꯥꯕ ꯐꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ? ꯅꯪꯅ ꯀꯌꯥꯝ ꯁꯥꯡꯅ ꯇꯧꯃꯤꯟꯅꯕ ꯉꯝꯒꯅꯤ? ꯅꯪꯒꯤ ꯂꯝꯕꯤꯗꯣ ꯅꯪꯅ ꯁꯥꯡꯍꯟꯒꯗ꯭ꯔꯥ, ꯇꯦꯜꯍꯟꯒꯗ꯭ꯔꯥ? ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ, ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯃꯃꯥ ꯑꯣꯏꯔꯝꯗꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯑꯆꯨꯝꯕ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯃꯤꯅꯤꯠ ꯈꯔ ꯁꯥꯎꯕꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤ꯫ ꯍꯜꯂꯦꯂꯨꯌꯥ! ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯁꯥꯎꯕ꯭ꯔꯅꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯠꯄꯤꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯄꯨꯊꯣꯛꯄ ꯅꯠꯇꯦ, ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤ, ꯑꯩꯒꯤ ꯁꯃꯁ꯭ꯌꯥ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯔꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ, ꯑꯩꯒꯤ ꯋꯥꯈꯜꯗ, ꯑꯩꯒꯤ ꯋꯥꯍꯩꯗ, ꯑꯩꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯩꯅ ꯃꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯆꯔꯆꯇ ꯆꯠꯄꯗ ꯌꯨꯝꯗ ꯍꯜꯂꯛꯄꯒꯅꯤ꯫ ꯆꯔꯆꯇ ꯆꯠꯄ, ꯌꯨꯝꯗ ꯍꯜꯂꯛꯄ, ꯆꯔꯆꯇ ꯆꯠꯄ, ꯌꯨꯝꯗ ꯍꯜꯂꯛꯄ꯫ ꯑꯩꯅ ꯈꯟꯕꯗ ꯏꯁ꯭ꯋꯔꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝꯗꯨ ꯑꯣꯏꯔꯦ ꯍꯥꯏꯅꯤꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯄꯨꯛꯅꯤꯡ ꯁꯣꯛꯅꯕ ꯁꯣꯏꯒꯅꯤ ꯀꯤꯕ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒꯤ ꯃꯗꯨ ꯇꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯕ ꯀꯥꯟꯗ ꯁꯥꯎꯕꯗꯣ ꯇꯣꯛꯂꯣ꯫ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕꯗꯣ ꯇꯣꯛꯑꯣ꯫ ꯑꯀꯤꯕꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯨꯗꯨꯝ ꯆꯜꯍꯟꯕ ꯑꯗꯣ ꯇꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏ ꯇꯥꯕ ꯇꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯖꯤꯁꯨꯅ ꯅꯪꯉꯣꯟꯗ ꯄꯤꯅꯕꯤꯕ, ꯁꯤꯕꯤꯈꯤꯕ ꯑꯗꯨꯗ
ꯍꯤꯡꯕꯒꯤ ꯃꯇꯝꯅꯤ, ꯖꯤꯁꯨꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯗꯣ ꯑꯣꯏꯕꯤꯌꯨ꯫ ꯑꯦꯃꯦꯟ꯫ ꯃꯔꯝꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯕꯨ ꯁꯦꯟꯕꯤꯔꯕ ꯃꯇꯝꯗꯗꯤ ꯆꯔꯆ ꯆꯠꯄ ꯃꯇꯝꯗ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏ, ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯛꯏ꯫ ꯅꯪꯒꯤ ꯀꯣꯛꯇ ꯁꯝ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯃꯈꯩ ꯀꯣꯛꯇ ꯈꯨꯠ ꯊꯝꯗꯨꯅ ꯂꯩꯅꯤꯡꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯇꯝꯗ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯀꯌꯥꯔꯛ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕꯒꯦ? ꯐꯔꯦ, ꯃꯁꯤ ꯌꯥꯝꯅ ꯂꯨꯏ꯫ ꯃꯁꯤ ꯌꯥꯝꯅ ꯂꯨꯏꯗ ꯁꯤꯁꯇꯔ, ꯃꯁꯤ ꯌꯥꯝꯅ ꯂꯨꯏ, ꯃꯁꯤ ꯌꯥꯝꯅ ꯂꯨꯃꯜꯂꯤ꯫ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯇꯨꯀꯠꯆꯕ, ꯄꯨꯛꯅꯤꯡ ꯌꯦꯛꯄ ꯑꯃꯗꯤ ꯄꯦꯟꯗꯕ ꯂꯩꯕ, ꯉꯥꯛꯄꯤꯗꯕꯅ ꯄꯤꯛ ꯊꯟꯕ ꯑꯁꯤꯔꯥ? ꯃꯗꯨꯔ ꯂꯨꯔꯤꯕꯁꯦ? ꯉꯥꯛꯄꯤꯕꯗꯤ ꯂꯨꯗꯦꯅ꯫ ꯉꯥꯛꯄꯤꯕꯁꯤꯗꯤ ꯏꯁꯥ ꯍꯔꯥꯎꯖꯅꯕꯒꯤ ꯑꯔꯥꯏꯕ ꯂꯝꯕꯤꯅꯤ꯫ ꯑꯦꯃꯦꯟ꯫ ꯏꯁꯥ ꯍꯔꯥꯎꯖꯅꯕꯒꯤ ꯑꯔꯥꯏꯕ ꯂꯝꯕꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯌꯦꯛꯅꯕꯁꯤꯡ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯗꯣ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗो ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯅꯤꯡꯉꯤ, ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯕ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯗꯨꯅ ꯊꯝꯕ ꯍꯥꯏꯕꯗꯣ ꯇꯧꯍꯟꯒꯅꯨ꯫ ꯐꯠꯇꯕ ꯇꯧꯔꯛꯄꯗ ꯐꯠꯇꯕ ꯍꯟꯒꯅꯨ, ꯑꯐꯕ ꯇꯧꯅꯕ ꯊꯤꯌꯨ꯫ ꯅꯪꯅ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯕꯣꯔ ꯄꯤꯒꯅꯤ꯫ ꯅꯪꯅ ꯑꯆꯨꯝꯕ ꯑꯗꯣ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯑꯇꯣꯞꯄꯅ ꯅꯪꯒꯤꯗꯃꯛꯇ ꯃꯥꯌꯣꯛꯅꯕ ꯑꯁꯦ ꯑꯔꯥꯟꯕꯅꯤ꯫ ꯑꯁꯦꯡꯕ ꯑꯗꯨꯗꯤ ꯅꯪꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯅꯪꯅ ꯖꯣꯍꯥꯟ 13 ꯑꯁꯦ ꯄꯥꯔꯒꯗꯤ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯅ ꯆꯠꯈꯤꯕ ꯑꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯇꯦꯡꯕꯥꯡꯕꯤꯕ ꯃꯍꯥꯛꯇꯣ ꯊꯥꯔꯛꯀꯅꯤ꯫ ꯇꯦꯡꯕꯥꯡꯕꯤꯕꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯇꯝꯗ ꯂꯩꯕ ꯉꯝꯕꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯈꯣꯏꯗ ꯃꯗꯣ ꯇꯝꯕꯤꯒꯅꯤ꯫ ꯑꯆꯨꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯄꯨꯕꯤꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯑꯗꯨꯗ ꯅꯈꯣꯏꯕꯨ ꯄꯨꯕꯤꯒꯅꯤ꯫ ꯃꯗꯨ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯕꯁꯨ, ꯃꯗꯨ ꯅꯪꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯅꯠꯇꯦ, ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯏꯁ꯭ꯋꯔꯅ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯛꯍꯟꯗꯦ꯫ ꯑꯗꯨꯒ ꯑꯊꯦꯝꯕ ꯂꯥꯛꯄ ꯈꯨꯗꯤꯡꯗ ꯃꯍꯥꯛꯅ ꯊꯣꯔꯛꯅꯕ ꯂꯝꯕꯤꯁꯨ ꯄꯤꯅꯕꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯗꯤ ꯌꯥꯝꯅ ꯂꯦꯝꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯃꯝꯅꯕ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯑꯁꯨꯝ ꯆꯤꯡꯊꯣꯛꯄꯤ꯫ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯇ ꯑꯃꯨꯛꯇꯪꯗ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯗꯦ꯫ ꯍꯧꯖꯤꯛꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯤ, ꯍꯧꯖꯤꯛꯁꯨ ꯎꯠꯄꯤꯔꯤ꯫ ꯑꯩꯅ ꯊꯥꯖꯩ ꯏꯁ꯭ꯋꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯒꯅꯤ꯫ ꯑꯩꯅꯁꯨ ꯄꯥꯝꯃꯤ꯫ ꯍꯣꯡꯕꯁꯦ ꯑꯩꯅ ꯄꯥꯝꯖꯩ꯫ ꯑꯩ ꯆꯥꯎꯈꯠꯄ ꯄꯥꯝꯃꯤ꯫ ꯂꯥꯜꯍꯟꯕꯤꯕ ꯌꯥꯎꯗꯅ ꯃꯁꯥꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯇꯥꯕ ꯉꯝꯅꯕ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯌꯦꯡꯕꯤꯌꯨ, ꯅꯍꯥꯟꯋꯥꯏꯗꯤ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯞꯇꯥ 3 ꯀꯨꯝꯕ ꯑꯗꯨꯝ ꯂꯩ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯀꯅꯥ ꯑꯃꯠꯇ ꯑꯩꯅ ꯐꯠꯇ꯭ꯔꯤꯕ ꯑꯁꯨꯝꯅ ꯇꯧꯔꯝꯂꯣꯏꯗ꯫ ꯑꯩꯅ ꯈꯟꯕꯗ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ, ꯅꯪ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨ ꯇꯧꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯃꯗꯨ ꯁꯨꯛꯇꯧ ꯇꯧꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯂꯩꯕꯁꯤꯡ ꯑꯗꯣ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤ꯫ ꯑꯩ ꯑꯃꯨꯛ ꯄꯪꯅ ꯂꯩꯕꯁꯦ ꯇꯜꯂꯦ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ
ꯐꯥꯎꯕ ꯑꯗꯨꯁꯨ ꯇꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯔꯦ, ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯁꯤ꯫ ꯃꯗꯨ ꯇꯧꯔꯨꯔꯁꯤ꯫ ꯏꯁ꯭ꯋꯔ, ꯑꯩ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯩꯔꯦ, ꯇꯧꯔꯨꯔꯁꯤ꯫ ꯑꯩꯅ ꯉꯁꯤ ꯑꯌꯨꯛ ꯑꯁꯨꯝꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯝꯃꯤ, ꯏꯁ꯭ꯋꯔ, ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ꯫ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯗꯣ ꯑꯣꯏꯔꯛꯅꯕ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯨꯁꯤꯟꯕꯤꯕ ꯇꯥꯔꯒꯁꯨ ꯃꯗꯨꯗ ꯑꯩ ꯄꯨꯁꯤꯟꯕꯤꯌꯨ꯫ ꯅꯪꯅ ꯇꯧꯒꯦ ꯈꯟꯕꯗꯣ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯑꯩꯅ ꯈꯪꯏ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯨꯏ, ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯄꯣꯔꯛꯏ, ꯃꯗꯨ ꯍꯦꯟꯅ ꯏꯪꯊꯕ ꯄꯤꯅꯕꯤ, ꯃꯗꯨ ꯍꯦꯟꯅ ꯋꯥꯡꯕ ꯍꯔꯥꯎꯕ ꯄꯣꯔꯛꯏ꯫ ꯃꯤꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯍꯥꯏꯅ ꯋꯥꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯅꯕ ꯄꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯑꯩꯁꯦ ꯃꯤꯅ ꯁꯤꯡꯊꯥꯔꯔꯣꯏꯗ꯭ꯔꯥ, ꯃꯔꯨꯞ ꯋꯥꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯝꯃꯤ꯫ ꯃꯩꯍꯧꯔꯣꯟ 13ꯀꯤ 9-10 ꯁꯔꯥꯏꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯍꯒꯥꯏꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯅꯍꯥꯛ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤ, ꯑꯩꯍꯥꯛꯇꯤ ꯑꯩꯒꯤ ꯏꯕꯦꯝꯃ ꯁꯔꯥꯏꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯖꯦꯍꯣꯕꯥꯒꯤ ꯗꯨꯠꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛ ꯅꯕꯦꯝꯃꯒꯤ ꯃꯐꯝꯗ ꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯄꯣꯟꯖꯔꯨ꯫ ꯕꯥꯏꯕꯜꯗ ꯃꯤ ꯀꯌꯥ ꯑꯃ ꯆꯦꯟꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯌꯥꯎꯔꯤ꯫ ꯃꯣꯖꯦꯁ ꯆꯦꯟꯈꯤ, ꯕꯥꯏꯕꯜꯗ ꯍꯥꯏ ꯃꯍꯥꯛꯅ ꯏꯖꯤꯞꯇꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯏꯖꯤꯞ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯅꯠꯇꯦ, ꯃꯥꯅ ꯆꯦꯟꯈꯤ꯫ ꯆꯍꯤ 90ꯒꯤ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯏꯖꯤꯞꯇ ꯆꯠꯂꯨ꯫ ꯁꯥꯔꯥꯅ ꯍꯥꯒꯥꯔ ꯑꯕ꯭ꯔꯥꯍꯝ ꯑꯅꯤꯃꯛꯄꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯃꯤꯔꯣꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯐꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯅ ꯃꯆꯥ ꯑꯃ ꯐꯪꯖꯅꯕ꯫ ꯑꯗꯨꯕꯨ ꯍꯥꯒꯥꯔꯅ ꯍꯦꯛ ꯃꯤꯔꯣꯟꯕꯒ ꯃꯉꯣꯟꯗ ꯐꯠꯇꯕ ꯃꯆꯠ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯔꯥꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯃꯍꯥꯛꯄꯨ ꯊꯤꯅ ꯇꯧꯕꯤꯕ ꯍꯧꯔꯛꯂꯝꯃꯤ, ꯃꯗꯨꯗ ꯍꯥꯒꯥꯔ ꯆꯦꯜꯂꯝꯃꯤ꯫ ꯐꯔꯦ, ꯁꯥꯔꯥꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯗꯦ, ꯑꯗꯨꯒ ꯍꯥꯒꯥꯔꯒꯤ ꯐꯠꯇꯕ ꯃꯆꯠ ꯑꯗꯨꯁꯨ ꯆꯨꯝꯕ ꯅꯠꯇꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯦꯡꯅꯕꯗ ꯋꯥꯕ ꯃꯤꯁꯤꯡꯒ ꯄꯨꯜꯍꯜꯂꯤ, ꯃꯗꯨ ꯑꯩꯈꯣꯏꯗ ꯁꯦꯟꯗꯄꯦꯄꯔꯒꯨꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯆꯨꯝꯗꯕ ꯌꯥꯏ, ꯃꯗꯨ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯇꯅꯕ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯊꯦꯡꯅꯕꯤꯈ꯭ꯔꯕꯒꯦ? ꯅꯈꯣꯏ ꯈꯪꯒꯅꯤ ꯅꯈꯣꯏ ꯃꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯊꯣꯡꯗ ꯍꯦꯟꯅ ꯊꯦꯡꯅꯒꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯇꯣꯛꯊꯣꯛꯂꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯕ ꯌꯥꯏ, ꯑꯇꯣꯞꯄ ꯊꯕꯛ ꯑꯗꯨꯗ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯌꯥꯏ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯅ ꯆꯦꯟꯕꯅ ꯀꯔꯤꯁꯨ ꯑꯐꯕ ꯄꯣꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯏꯁ꯭ꯋꯔꯅ ꯖꯣꯅꯥꯗ ꯍꯥꯏꯈꯤ, ꯅꯤꯅꯦꯚꯥꯗ ꯆꯠꯂꯨ, ꯑꯗꯨꯒ ꯃꯈꯣꯏꯗ ꯋꯥ ꯇꯥꯛꯊꯣꯛꯂꯨꯆꯣ꯫ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯇꯥꯔꯁꯁꯇ ꯆꯠꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯤꯅꯦꯚꯥꯗ ꯆꯠꯅꯤꯡꯗꯦ꯫ ꯃꯍꯥꯛꯅ ꯍꯤ ꯑꯃꯗ ꯇꯣꯡꯂꯝꯃꯤ, ꯃꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯄꯒꯤꯗꯃꯛꯇ꯫ ꯃꯍꯥꯛꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯃꯍꯥꯛꯅꯤ ꯈꯪꯗꯨꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯂꯪꯊꯔꯝꯃꯤ꯫ ꯉꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯣꯠꯁꯤꯟꯈꯤꯗꯨꯅ ꯅꯨꯃꯤꯠ 8 ꯃꯍꯥꯛꯀꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯑꯣꯟꯊꯣꯛꯍꯟꯈꯤ꯫ ꯖꯣꯅꯥꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯣ ꯂꯥꯛꯂꯝꯃꯤ, ꯅꯤꯅꯦꯚꯥꯗ ꯆꯠꯂꯨ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯏꯂꯥꯏꯖꯥꯅ ꯖꯦꯖꯦꯕꯦꯜꯗꯒꯤ ꯆꯦꯟꯈꯤ꯫ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯍꯥꯛꯅ ꯕꯥꯜꯒꯤ ꯃꯥꯏꯆꯧ 100 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯄꯨꯛꯅꯤꯡꯗꯤ ꯍꯟꯀꯠꯄ ꯍꯟꯊꯕ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛ
ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯐꯕ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯔꯒ ꯍꯥꯏꯔꯛꯈꯤ, "ꯐꯔꯦ, ꯑꯩꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯕꯗꯣ ꯇꯧꯔꯨꯔꯣ꯫ ꯅꯪꯅ ꯆꯦꯟꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯔꯨꯕ ꯄꯣꯠꯁꯤꯡꯗꯒꯤ ꯆꯦꯟꯕꯅ ꯀꯔꯤꯁꯨ ꯑꯐꯕ ꯄꯣꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯊꯦꯡꯅꯗꯅꯕ ꯊꯩꯕꯅꯤ꯫ ꯑꯔꯨꯕ ꯂꯝꯕꯤꯁꯤꯡ ꯑꯗꯣ ꯑꯩ ꯊꯦꯡꯅꯔꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯍꯜꯂꯛꯇꯕ ꯃꯤ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄꯤꯕ, ꯅꯪꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯁꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯆꯕ, ꯃꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯂꯦꯟꯒꯅꯨ꯫ ꯉꯥꯛꯄꯤꯕꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯇꯥꯕ ꯌꯥꯏ꯫ ꯅꯪꯅ ꯃꯗꯣ 10ꯂꯛ ꯂꯥꯛꯂꯒꯁꯨ ꯃꯗꯨ ꯅꯪꯅ ꯇꯧꯗ꯭ꯔꯒꯗꯤ ꯀꯔꯤ ꯍꯧꯒꯠꯂꯦ? ꯑꯣ, ꯒ꯭ꯂꯣꯔꯤ, ꯍꯦꯂꯦꯂꯨꯌꯥ! ꯅꯪꯅ ꯏꯁ꯭ꯋꯔ ꯅꯨꯡꯁꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔ ꯅꯨꯡꯁꯤꯔꯝꯗ꯭ꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯑꯗꯣ ꯇꯧꯍꯜꯂꯨ꯫ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯗ ꯇꯧꯅꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯅꯅꯕꯅꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯅꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯉꯥꯛꯄꯤꯌꯨ, ꯁꯥꯎꯕ ꯇꯣꯛꯎ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯑꯗꯣ ꯂꯧꯊꯣꯛꯈꯣ꯫ ꯏꯁ꯭ꯋꯔ ꯊꯥꯖꯗꯨꯅ ꯏꯪꯊꯅ ꯂꯩꯌꯨ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯕꯨ ꯋꯥꯌꯦꯟꯅꯤꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡꯗ ꯅꯪꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯂꯦꯞꯀꯗꯧꯔꯤꯕ ꯑꯁꯦ ꯏꯁ꯭ꯋꯔꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯅꯪꯒꯤ ꯃꯇꯥꯡꯗ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯦ ꯑꯗꯨꯅ ꯅꯁꯥꯒꯤꯗꯃꯛꯇ ꯅꯪ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯏꯁ꯭ꯋꯔ ꯑꯃꯗꯤ ꯅꯪꯒꯤ ꯃꯔꯛꯇ ꯅꯪꯅ ꯃꯄꯨꯡ ꯐꯥꯗꯕ ꯌꯥꯗꯦ, ꯄꯨꯡꯐ ꯐꯗꯕ ꯌꯥꯗꯦ꯫ ꯖꯤꯁꯨꯅ ꯅꯪꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯍꯤꯡꯉꯨ꯫ ꯇꯥꯏꯁꯤꯟꯕ ꯇꯣꯛꯇꯨꯅ ꯃꯥꯡꯗ ꯆꯪꯁꯤꯜꯂꯨ꯫ ꯑꯣ, ꯇꯥꯏꯁꯤꯟꯕ꯫ ꯁꯥꯔꯥꯅ ꯑꯕ꯭ꯔꯥꯍꯝꯗ ꯇꯥꯏꯁꯤꯟꯕ, ꯑꯕ꯭ꯔꯥꯍꯝꯅ ꯁꯥꯔꯥꯗ ꯇꯥꯏꯁꯤꯟꯕ, ꯑꯗꯥꯝꯅ ꯏꯚꯇ, ꯏꯚꯅ ꯂꯤꯟ ꯑꯗꯨꯗ꯫ ꯅꯪꯅ ꯇꯥꯏꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯂꯥꯏ ꯐꯠꯇꯕꯗ ꯇꯥꯏꯁꯤꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯈꯪꯒꯗꯕꯅꯤ, ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯖꯗꯦ꯫ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯤꯅ ꯃꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯃꯤꯁꯤꯡꯗ ꯁꯥꯎꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯣꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯋꯥꯕ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯍꯥꯏꯕ ꯑꯁꯦ ꯃꯈꯣꯏ ꯈꯪꯖꯗꯦ꯫ ꯃꯈꯣꯏꯒꯤ ꯆꯃꯝꯅꯕ ꯃꯔꯛ ꯑꯗꯨꯗ ꯅꯪꯅ ꯌꯥꯎꯔꯨꯕ ꯈꯛꯇꯅꯤ꯫ ꯑꯆꯨꯝꯕ ꯑꯗꯣ ꯃꯗꯨꯅꯤ꯫ ꯑꯩꯅ ꯊꯥꯖꯕꯗ ꯃꯤ ꯑꯅꯝꯕꯅ ꯑꯃꯨꯛꯇ ꯍꯧꯒꯠꯂꯒ ꯑꯩ ꯉꯁꯤꯗꯤ ꯃꯤ ꯋꯥꯍꯟꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕ ꯇꯧꯔꯝꯂꯣꯏ꯫ ꯍꯣꯏ, ꯈꯔ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯅꯝꯕꯅꯗꯤ ꯃꯗꯨ ꯇꯧꯅꯗꯦ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯈꯣꯏ ꯑꯁꯦ ꯀꯅꯥꯅ ꯈꯪꯖꯒꯗꯒꯦ? ꯁꯣꯛꯂꯕ ꯃꯤꯁꯤꯡ꯫ ꯏꯁ꯭ꯋꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯈꯣꯏ ꯈꯪꯗꯦ꯫ ꯃꯈꯣꯏ ꯋꯥꯔꯤꯕꯅꯤ꯫ ꯔꯣꯃꯤꯌꯥ 12:12 ꯅꯪꯅ ꯐꯠꯇꯕꯕꯨ ꯑꯐꯕꯅ ꯖꯣꯏ ꯇꯧ꯫ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯅꯪꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯤꯡꯂꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯇꯧ꯫ ꯃꯁꯤꯒꯤ ꯅꯤꯌꯝ ꯑꯁꯦ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯃꯗꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪꯅ ꯊꯣꯔꯛꯄ ꯉꯝꯂꯣꯏ꯫ ꯅꯪꯒꯤ ꯆꯔꯥꯡꯅꯕ ꯃꯔꯛ ꯑꯗꯨꯗ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯕꯣꯔ ꯄꯤꯅꯅꯕ ꯁꯨꯛꯍꯣꯠ ꯍꯣꯠꯅꯔꯣꯏ꯫ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯁꯤꯟꯅꯊꯣꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯤꯡꯕꯤꯕ, ꯇꯝꯕꯤꯕ ꯈꯔ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯃꯤꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯕꯤꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯖꯒꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯍꯤ 40 ꯇꯝꯕꯤꯗꯨꯅ ꯂꯥꯛꯂꯒꯗꯤ ꯃꯗꯨꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ꯫ ꯃꯗꯨꯗꯤ ꯃꯤꯁꯤꯡꯗ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯥꯅꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯟꯕꯒꯨꯝꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯣ ꯂꯦꯝꯅ ꯑꯗꯨꯝ ꯇꯥꯕꯤꯒꯅꯤ꯫ ꯑꯦꯃꯦꯟ꯫
ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪ ꯐꯖꯅ ꯈꯪꯏ ꯀꯔꯝꯕ ꯑꯆꯨꯝꯕ ꯀꯔꯝꯕ ꯃꯇꯝꯗ ꯂꯧꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛ ꯈꯪꯏ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯉꯁꯤ ꯑꯩꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯤ ꯃꯗꯨꯗꯤ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯐꯔꯅꯤ꯫ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯄꯥꯔꯥ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯏꯁ꯭ꯋꯔꯅ ꯃꯥꯡꯗ ꯆꯤꯡꯁꯤꯟꯕꯤꯒꯅꯤ, ꯄꯟꯗꯨꯅ ꯂꯩꯍꯜꯂꯤꯕ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯁꯅꯨ ꯍꯥꯏꯅ ꯐꯤꯂꯤꯞꯄꯤꯌꯥ 3:18ꯗ ꯄꯥꯎꯈꯣꯟ ꯆꯠꯄ ꯄꯣꯜꯅ ꯍꯥꯏ꯫ ꯑꯩꯅ ꯇꯧꯖꯕ ꯑꯃ ꯂꯩ, ꯅꯍꯥꯛꯅ ꯈꯪꯕꯗ ꯍꯦꯟꯅ ꯂꯥꯏꯍꯟꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ, ꯋꯦꯕꯁꯥꯏꯠꯇ ꯆꯪꯕꯤꯌꯨ꯫ ꯑꯩꯁꯨ ꯕꯥꯏꯕꯜ ꯑꯁꯤ ꯄꯥꯝꯃꯤ, ꯅꯩꯅꯕ ꯄꯥꯝꯃꯤ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯅꯩꯅꯒꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯖꯩ꯫ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯟꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite